Imis TV ming tabi ru singbu tang kumanar tram lok sa bolina ngasigi maroi ba pau pijari Myanmar ki Sayang City da epicenter oiduna magnitude 3.3 yongna yuha ha kre Examining economic development in Northeast India theory practice and implications cyber team da nomui goiba lecture program pangthokre Wangu lai phamda free eye camp pangthok pga loina na lem na anok sing su pi kre loina livelihood improvement of tribal farming communities through integrated farming system in Manipur haiba hiramda workshop kam exhibition nama pangthok kre Hauzik mapung eba paulo wirasi Myanmar ki mai thangwa sarukta magnitude 3.3 yongna yuha ha kre capital ne pido da lambi sing namthaki Sina Thailand amsung India gi mafam khara su nikki epicenter na Saigang city gi northeast mile cha tararom lapa mafam da kilometer tara luda oike local time da numit jungba matung minute yankhai rom satpada yuha ha kibani United States Geological Survey na piba report ki matung inna Thailand ki capital Bangkok ta dalal nikpadagi mi pairima myam lambi de senthok na ke Bangkok ki chatu sakta dalal ama ninkhai ke light rail services sing lab ke Vietnam de sun ke Sena ki southwest Yunnan province ta nikkiba adudi magnitude 3.8 mapan yo ke hairi listing of samapan kontram sung listing of samapan yang kai pani marak ta su Myanmar da yo ha toin ha ki Second fault manapta magnitude 3 yona yatrulak haki ngasi yo hakiba adu West Bengal gi Kolkata da sudekhi Manipur gi capital city Imphal masung atay mahumna su nikhi ngasi gi yo habdu da Myanmar da miyoi kunmuk sikre amadi kayaman asopan nagkre hairi Sajibu nomo pan basera uba amadi idul fitr na lakpada lamda masigi tongan ba organization sing na yaipa pausal pinrekli coalition against drug and alcohol kadana thadrok pasel pallibadi numit asina lakpada Manipur khunda minari ba khuding makta ing tappa nuksi sanaba ichilina oibagi mari hena sasinba harau tayamba amadi sakotpa watpa da lamdam ama oirisanu amadi Islam lining sapa maruina maitai pangal singe idul fitr na lakpada kadana yaipa pausal pirduna thamasumna sara henduna kathokpana mapung oiba senglaba kuma yasina lakpuda lamdam sida khunda minari ba kanglu masegli marakta nuksi sanaba sakhotpa oiresanu senglaba kuma singa sigi pauzelna lamdam sigi horukliba naharul singi marakta paksana mayai kaba sinjak sinabagi laisat gumlaba kiningai oirwa phibam ama khunai asina mayok neriba sei koktuna tijang kajang daba khunai ma porokpo oiresanu hairi nakalamromda itno heritage council Herikon su sajibu noma pan basera walakpada Manipur amadi Manipur gi wangbude khundariba ireisa khudingmakta herikon na yaipa pausel pirakli numit asina lakpada kummasida yaipaba manaba khunai apunbas saktam ama sagatuna dingjan manaba tangdulai taba khunai ama oirakpada natana bipan tangdaba suwanoba kanba iramdam ama oiduna malemda masek mangal thokna sakta pangamba iripa ama orasun haina miyamda pausel lagli Examining economic development in Northeast India theory, practice and implications haiba timda nomi goiba lecture ama ngasi Manipur University ki Department of Economics ki lecture hall da pangthokre Manipur University ki Department of Economics na senduna pangthokhiba nomi goiba lecture ki thorum aduda special lecture in economics ki Professor M Ibuton Manipur University Department of Economics ki Professor Bhagirat Panda Manipur Technical University ki former Vice Chancellor Professor L. Tombi School of Social Sciences ki din Professor Memsa Loitongbam amadi Economics Department ki Head Professor M. Hemanta Maitai na athoiba mithungnin sing oina saruk yakhiba loina Professor M. Ibuton Singh Merit Award 2023-2024 ki oina singjamai wang makhetri laikai de ki yumnam Premberta Singh gi macha nupa Albert yumnam MA Economics ta Seloina lupa lising magaga loina citation piduna ikai kumlo vote ki thomadu mari laina Nambol Higher Secondary School gi hanagi Vice Principal Dr. Arambam
Sanatomba Ponokibada, economics ki lamda, a chow todang kaya, Lobiramba was a professor M. Ibuton Nixingbo in a Nasigi lecture, Git Toramasi, Pantopani, Magna Lamda Masigi, Sakot Torangi Oiba, Singtaninga or Tabakaya, the Wiram Liba, Mui Asibu, Nixingbo in a Handak Sahi, the Gihoduna, Manipur University Department of Economics, the economics ki filda, Hena Tabak, Tawutanatana University as in a lower MA economics. Ma Quaidaki Wang the pastor of Mahiro Amakangatuna M. Ibuton Sing Merit Award Pinaba, Honavada, Handak Sahi, Sigi Oina, Singami Wama Catri, Lekai degi, Yumnam, Prembert Singaki Masanupa, Albert Yumnam M. Economics Pu, Kalaga, Kalavamatunda, Mahiro Sida Selo, Rupal Sing Mangaga, Loinana, Citation Pidona Puning Tawad Pani, Loinana, Makata Su Award Asi Sai Kudingi, Pangtok Naba, Pitok Naba, Amadi Pinanaba, Sam Sari Hainaso, Fondoke. Practice and implications have Hiram Masida Marik Sumba, Wapam present, a week, Lona, Hariba, Hiram Masina, Sata Sing, University, Economics Department, Research Scholar Sing, the Am Beautiful over Economic Development, Norski, or Manipur, kind of a Hiram Sida Mana Sugaina, Takpirami. Thank you. Competency-based question bank development, Matanga Board of Secondary Education, Manipurna. Farak NCERT New Delhi ki miyeng makada numit marini sumna satrakpa workshop ngasi loisin kre Bauprada leiba Bosem ki conference hall da satrakpa workshop loisin bagi thorom aduda Bosem ki chairman Akham Joy Kumar secretary S Jiten Lal Amadi controller of examination I am Thoi Singba nasu saruk yaki thorom aduga mari leinana Bosem ki secretary S Jiten Lal na phono ki bada Bosem na hojik sinariba question pattern natraga design se mairoi singna parama munna khangdabasu sinpha pharaga pahum piba yaba oina tawna makhoi de skill lehodabagi phibam da leire National Education Policy 2020 gi matung inna mairoi singda tungda hena kanaba pigadaba anova question pattern ama mathang sahi gi exam nangnaba puthoknaba workshop asi pangthokpani MIL Social Science Mathematics amadi English subject ki expert oina oja marpudra hena saruk yaduna pangthokliba workshop asida saruk yariba oja singna puthorakpa anova question gi mong amadi atai suggestion feedback sing adu bosemna angamba thabukta onthoknaba honagani haike the call Maduki Potuna or we are the Akuna Magi Tungi Punsida, my life skill in Sokin High, Magi Tunsi, Mamai Hingna, Madugi Poto season of Yana, to season of Maduki Panda, do the question same Democratic students Manipur Desamna, Poinahum Yawa, Memorandum Ama, Manipur Governor Ajay Kumar Valada, Nasi Pesinduna, Manipur Housing Waiva, higher education gipim, Asi Sumtok, Piramna Taksin Krehaina, Desam Magadi Fondrokli, Nasi, Quakatel Leba, Lup Asigi May, Loisanga Pangtokiva, Palmi, Singa Unabagi Mipam Amada, Wapamasi, Lup Asigi President, Mayangbam, Somorzitna, High, Matam Quinadagi, Manipur Leba, higher education gipim, Asi, Sumtoknaba. Sumthoknaba honaduna laklabasu sumthokngamdana leiriba asigi yengduna point ahum yawa memorandum ama Manipur gi governor pesinduna phim asigi matangda yangsin binaba taksin ki ngasi governor da pesin kiba memorandum aduda yawriba point ahum adude Manipur da teacher education gi phim yangsin biba government college singasida guidelines for transforming higher education institutions into multidisciplinary institutions 2022 asigi makhada subject ki rationalization tawiduna NEP 2020 ki honors with research hangbiba amadi rationalization tawba loirba matungda lemhoriba teaching post sing asisu anoba department oina hangdokpinaba sinbiba hairiba point ahum asibu Manipuri governor na thabukta onthok piribadi desamna quality education da khanjariba manglan asi makeup thokpa Oiba Amadi, Mairoi Kunai, Pagatnaba, Kongtang Amadi, Kongtang Amani Haina Logani, Loinana, Desamna Kunjal Singani Subna, Drama Bandagi, National Education Policy, Asina Drop Oina Laingai, Matamdagi, Hana Manipuri Governor, Oramba,
Nazma Heptolada Manipura Sahi Marigi Integrated Teacher Education Program asi soidana hangbinaba haijadan laki amadi matam gi oina Chief Minister Education Minister Higher and Technical Education gi Commissioner Directorate of University and Higher Education singdasu taknaduna laki adum oinamak Manipur da Governor ahumlak sinkre Education Minister ahumlak sinkre amadi Director su ahumlak sinlei adubu sahi marigi ITEPSC hangbinaba lengaki makaidagi pungning sangsin binaba kanamata leiramdre hainasu pendaba phongdoroge ko hena thana koinasu explanation brief tawnanabagi du discussion tawnanabagi matamama soidanama bibirakani haibasi hajabasu honorable governor gi inform that hangam maikaidagi thamjar World Glaucoma Week ki Tharungamari Lena National Program for Control of Blindness and Visual Impairment NPCBVI State Ophthalmic Cell na Sinduna Nomigoiba Free Eye Camp Amangasi Kaksing District ki Primary Health Center Wangu Laifam da Pangtokre Director of Health Services Amadi National Health Mission ki Mission Director ki Makhada Pangtokiba Lem na Midlayang bagi camp aduda Ophthalmic Doctor Yauna Punna Staff Trangwana Tongan ba Makhalgi Midki Anabasing yauna cataract ki anaba leiba mioi samri mukta lai ki loina lemna hidak langtak piba mathau tawa anu darkar oiba mioi chama yakai muktana lemna anu pi ki loina na glaucoma amati cataract leiba mioi sing makha tawa operation tawna bagi damak state ophthalmic cell impalda lemna operation tawgani hairi free eye camp aduda CMO Kaksing Thaudam Rajen NPCBVI gi state nodal officer Bikram Khoisnam PHC Wangu Laifam gi MO in charge Laisang Them inausa amadi atai doctor staff singsu saruyaki I camp adu pangthokpagi matangda state nodal officer Bikram Khoisnam na hai World Glaucoma Week kamari leinana glaucoma karino haibasi miamda khanghnaba amadi district khudingmakta free eye camp asi pangthokpagi khudong sabasu leitabna eye specialist leitaba ophthalmic doctor da layengwa phangdaba mafam Kaksing district ki PHC Wangu Laifam asida CMO Kaksing tanraga camp asi pangthokpani eye camp asida punna mioi chamri mukta layeng khibaga loinana mathau taba singdana hidak langthak yauna mioi chamu yankhaidana lemna anok piki makhatana cataract amadi glaucoma leibising lemna operation tawnabidamak khudong sawa numit ama leptuna state ophthalmic cell imphalda puduna layengani haike afaba environment thamduna haksang bu phana thamnaba amadi air pollution thingnabagi pandamda clean air for blue sky haiba kholauga loinana uhi panba usara sing thabagi thoram ama ngasi urban health and wellness Center Kaksing amadi Integrated Cross Society Kaksing pun kusamnaduna sinduna Khampu College ki campus ta thromaduda Medical Officer Urban Health and Wellness Center Kaksing ki Dr. Pukhamam Robin Vice President M Manihar Vice Chairman N Devendra Singh KS Dharmadas amadi atai atopa IRCS Kaksing branch ki thaupuba kayasu saruk yaki ngasi ki throm aduga mari leinana Dr. P Robin Nahai ngasi pangthok liba throm asi aikhoina Atiabu Tarutrana Tamnam Gidamakni, Uhipan Upal Tawa Hivesina, Uhisu Sab the Natana, Honoliva climate keep film so, Mayuk Nabak Namgadoribani, Masi Tungi Miro Lidamuktani, Taribu Palsing a sea, Hinganaba, Ikoina Honamina sea, Atiabu Tarutrana, Tamnaba, Ikoina, rubber, plastic, saru, May Tavan sing, but Tawiganu, Haksang Pana Tamba, Hivesina, Ikoi, Muibaki, Quaidiki Sawa, Lani Hivesi, Ikoi Kudimagna. Nixing Minasi Hainasu Miamda Apil Toki. Khampu College Staff Welfare Association of the Internet Quality Assurance Cell KMC na punna kusam nan sinduna Khampu College Kaksingi Thoidok Hendok Naba faculties sing Okpa Amadi College Asibo Hena Fagat Hanabagi Pandamda College Asigi faculty members sing Amadi staff sing Wasak Lobagi Throm Ama Ngasi College Asigi multipurpose hall of Pangto Kray Throm Aduda Atobe Mutungan in a Judge Guwahati High Court Justice Mutum BK Singh retired Thorum Mapu in a Principal KMC Dr. Okram Rudrababu Amadi Akhanaba Lengbirak Pusing Oina Joint Director University and
Higher Education Government of Manipur Aribam Ramashankar Sharma Loinana former principal KMC Professor Yumnam Sunitibana Saruk Yaki ngasi thorom madugi manungsana Kanpur College Kaksingbu Manipur gi college sengi manungda thoidok hendok laba college ama ohenba ngamnabgi namakta college asigi faculty members sing amade staff kuning makpu college asigi namak kathok thabak taunaba college asigi mission amasung vision singbu mai pakhanaba college asibu education amade research ki lamda Manipur gi mangjil thaba college ama Ohenaba Puna Honamina Kani Haina Thorum Adugi Atoiba Mitunan Justice Mutum Bikena or Administrator when a Wasakso Lohonke. Sangit Academy Kaksing Sumakalaka and Sinduna Academy Sigi Sangana Pangtopa Naprum Tanba production of peculiar dance of Kaksing Halauba Haina Kanaba Top Topa Zagogi Utpatram Pangtokre, Nasigitram, Naprum Tanba, Zagoi production gi Thorum Aduda, Dr. Nomaitem Pramodini, Dr. Ambedkar, Site Sri National Award di Suoibi Aduga, Masasanu Kaksingi President Atobi Mitunglen, Katribir Site Academy Award di Suoiba Aduga Sangin Academy Kaksing Sumakalika President Thorumapu Amasung Katri Godador, visiting Guru Zen Manipur Dance Academy Impala Kanaba Mitunglen Sing Waina Saruyaki, Batung Mitung Waina Saruyaki. Atoiba Mitungi Warol Pir Dr. Pramodini Hai, Umanglai, Harauba, Laidiba, Makal Singh, Kangli Harauba, Mairang Harauba, Sakpa Harauba, Masung Kaksing Harauba, Haiba Makal Singh, Asigi Manunda, Kaksing Harauba, Sisu, Top Topi, Kaksing Haraubagi, Lairo Inumitki, Aroiba, the Pangtok Liba, Naprum Tan, Bahaiba, Nasi Sangit Academy, Kaksing Sumang Lakaina, Utliba, Makal Gizago Yasi, Ayamba, Mioshina Kanade, Masigi, Mawong Matawasi, Kamdo Bono Haiba Adu. Kangdabana ayamba oiri maramasina ngasi utliba asimak yamna afaba khongthang amani hena pak sauna khangnaba mapung oina nahasingda hena khangnaba honabagisu mathau tai haina phongdoke thoromgi wow tokpiraduna Sangit Academy Kaksing Sumak Laikai gi treasurer KSS Rajendron Hai Sangit Academy Kaksing na aikoi gi sahi gi oina pangthokpa aikoi culture ga mari leinaba jagoi isai makhal kaya miamda utuna Lakpagi Manungsana Nasigi Thoramasi Pangtokpani Basina Koi culture Wuyokatuna Tamnaba Honabada Achowa Todang Amat Loba Ngamgadra Kanna Pangtokpani Haina Fongdoki. Therefore Tawal Dr. Leshang Tem Jessiligi Pautang Matung in a Range Forest Office Kaksing Range Kaksing Range Oiriba Huidrom Sundarna Adam Kaksing Secretary Sujit Khatri Maimda Ngasi Angansing Ecopark Kaksing Damakta Grass Katarama Mateng Tawirakpabu Management Committee Angansing Ecopark Kaksing Amadi Alliance for Development Alternatives Manipur ISO Kaksing Makedegi Tagatpa Fongdorakli. Kampai Scheme 2024-25 ki Makada JFMCS BMCS VFFCS General Public Students Singi Oiba Forest Amadi Wildlife Conservation gi Haiba Hiramda Nomi Oiba Awareness Program Ama Bisnu Forest Division Sinduna Bisnu Leba Giamba Ningsing Sanglen Dangasi Pangtok Kare Tharamdu da DFO Visnupur Waikom Rawabai Kumbi College gi Retired Principal Kumam Jugeshwar DIC Visnupur gi General Manager Ice Karuna Green Brigade Manipur gi Founder Elangbam Premjitna Atoiba Mitunglen Amadi Wang Loi Singwaina Saruk Yaki. Tharamdu da Tharumgi Saruk Ama Oina Lamlaki Sa Usek Phaba Hatba Lamai Thaba Aina Yade Amadi Tolusi Haina Miamda Kanganaba campaign Satnanaba Mobile Anti-Posting Campaign Amasu Defo Waikom Ramabatina Lamthaki. Tharamdu da Loklak Pata Lamai Thaba Sa Tanba Kaya Tauduna Lamlaki Sa Usek Kaya Hatba Phaba Tauba Amadi Department of Volunteers Singapurna Kannabagi Matangda PowerPoint presentation Tauduna Yangminaki Makatana Lamlaki Sa Usek Hatba Phaba Thingba Saruk Yagani Haina Saruk Yakiba Singna Wasak Laminaki. Therefore Waikom Ramabaina Fondokibda Umang Laitraba Lamlaki Sa Usek Sing Laitragadi Mioiba Ikoi Malemda Hingba Yarawidabnina Masi Kanba Amadi Yokot Pahivasi Ekoi Kudingi
थौदांग ओइफम थोई मरमसिना फॉरेस्ट अमदी वाइल्ड लाइफ कन भाइबसी आई इमुंगदगी हौरगा अतोपसिंगनसु मतो तमहोंदुना वाइल्ड लाइफ कनबदा अखोई खुदिंगमक थौदांग लौमिनरसी हाइखि थासी कुलुमदोइदगी हौदुना नुमित मानि सुनस मणिपुरी जगोई मरुकी ऑडिटोरियम दा सथरकपा गुरु अमुबी नेशनल क्लासिकल सोलो डांस फेस्टिवल की अरोइब नुमित्ता थोक्सोम टोलेन मैतेना थंगना सोलो परफॉर्मेंस अनि उतुना अयेंबसिंगी पुंग सुमतुना फेस्टिवल असिबु मपुंग फाहनख्रे निंगसिंगबियाई थोक्सोम टोलेन मैते जवाहरलाल नेहरू मणिपुर डांस एकेडमी की प्रोडक्शन यूनिट की डांसर अमा ओइना थबक पुरिबा मसक नारबा मणिपुरी क्लासिकल डांसर अमनी महाग भारत की मनुंग अमसुंग मपानदा पांगथोकपा तोंगान फेस्टिवल कल्चरल एक्सचेंज लेक्चर कम डेमोन्स्ट्रेशन सिंगबा तोंगान लमदा मणिपुरी जगोई एक्सपोनेंट अमा ओइना मसिन तुंफलकलिबा आर्टिस्ट अमसनी महाग असि मणिपुर यूनिवर्सिटी की डिपार्टमेंट ऑफ डांस एंड म्यूजिक तगी गोल्ड मेडल गलोइनना मास्टर इन डांस लोइसिलकपा गलोइनना स्कूल ऑफ ह्यूमैनिटी मणिपुर यूनिवर्सिटी ना पीबा गवर्नर गोल्ड मेडल सु फंख्रबा आर्टिस्ट अमनी livelihood improvement of tribal farming communities through integrated farming system IFS in Manipur haiba hiramda yumpham oiba nongmi goiba workshop kam exhibition amangasi ICAR Manipur Center lampen pata pangthokre ICAR Research Complex for NEI's region Manipur Center amadi ICAR Krishi Vigyan Kendra Chandel Sorsampur Imphal West Tamenglong amadi Ukruna Sinba thram aduda Thaithuilung Pamai Commissioner and Secretary Director of Horticulture Dr. C.S. Basudha Devi, Head of Regional Center ICR Manipur Center Lampenpat, Dr. P.S. Ranjit Sharma, Director of Extension Education Central Agricultural University Imphal, Dr. Lois Hongri, Joint Director Veterinary and Animal Husbandry Ukul, Dr. S. Hazarika, Head DSRE and Nodal in Charge SPIC ARRC for NEI's region Umyam Meghalaya Amadi Dr. I. Megachandra Singh retired principal scientist ICR Manipur Center Lamphepana Mathang Sina Athoy Mitung Thromapu Amadi Akhanaba Mitunglen Singwena Saruyaki Thromamadi Lenana Director of Horticulture Commissioner and Secretary Thaithui Lung Panmaina Hai Lamdam Masida Hojiksu Poppy Thaba Leptree Masina Lamdam Asigi Tungi Mirol Mahanabagi Achoba Maram Ama Oheli Maram Masina Masigi Mota integrated farming Taunaba Maike Romda Kong Tangjin View Hojiki Matamda Anova technology Kaya Lakpagal Iroinana integrated farming Tauduna Sound Sentok Lambi Ama Orekliba Asida Mai Wansindana Aikogi Tunglam Setpu Aikogi Samaz Asibu Mahan Nabigi Masak ama oiriba popi thaba gi thabak asi khudakta lepiu haina phonuki ngasi workshop kam exhibition aduda KVK mangagi punna stall kungani thoi saruk yaduna hairiba KVK mangagi makhada leriba lomi singna tongan ba pothok sing puthoktuna utkhibaga loinana pothok yam puthok singna puning thawatladuna seli mana amadi sakhang se peki loinana farming tawda changba polam singsu yenthoki International Day for Elimination of Violence Against Women 2025 की थोरम District Family Welfare Bureau District Health Society Vishnupur का खुशम नदुना सिंधुना PHC निथौखोंग दंगसी पांगथोखरे थोरमदुदा DFWO Vishnupur Dr. L. Kubir Singh PHC निथौखोंग MO Dr. K. Sunil Singh amadi Chief Legal Aid Defense Council Imphal West P. Premsan Singh na athuiba mithunglen amadi Wangloi Singwena Saruk Yaki Thromduda Asha workers amadi PHC Nithokonggi staff singsu Saruk Yaduna Mari Lainaba Hiramda Wang Pakum Taunaduna Hena Mamutana Kana Nenaki Bangladeshta Pangthokpa Crown International Film Award Sifa Bangladeshta Manipurigi short film Hemsan Ningthaujamna direction piba The Habit na Best Script amadi Best Director ge award lawang ngamlakre festival asigi result ngarang tang March ki tang kun ga tarit ki athengba
kunma atheng buda lauthok kibada short film ki category da hairiba film asina mana phangba ngamna khibane hairi film asigi director Hamsan Ningthojam na phongdok kibada hairiba short film asina mamang da su national amadi international level da atokwa film festival sing da su award ka phanglak khiba leire festival masadagi hauraga aso film gi waiba festival sing da su mana kya launaba hona kigani mai pak pa natraga mai thi haiba sei hona bagi makha yamna poli karimata tawduna leibadudi karigumba khara tawsinbana fai haina khalli short film asina plastic pollution gi matangda miyamda awareness peri loinana aikoi mioi haiba sei masa gi habit amamam loina lei adubu hairiba habit sing adu afaba natraga phattaba haibadudi masana khangba ngamde isagi habit oiduna miyamda khunaida akaiba pigadaba leiribadi madu semdok kadabani haibagi paujel adu short film asina piri film asi NHM or studio ki production makhada puthokpani adu film asi minute trying to sang of film ni haina phondrokli panbayabadi film festival asida short film documentary amadi feature film ki category singda tongan ba country singdagi film kaya amasu saru yari hairi Indian Red Cross Society Bisnupur District Branch ki life member Khoijumandagi Rakesh Soibam gi masanupi baby Rameshwari Soibam gi Tramathoi Siba birth celebration ga mari lenana nomugoiba voluntary blood donation camp ama Babina Cancer Hospital Khabai Soida Green Brigade Manipur Indian Red Cross Society Bisnupur District Branch Global Science Club Khoijuman Life Savers Manipur na khusamnanu sinduna ngasi pangthokre From the IRCS Bisnupur District Branch ki life member Longjam Ronaldo Amadi Rameshwari ki apokpa Rakesh Soibam Amadi nupi ama yauna voluntary blood donor kuntra mangana lemna I katki From the voluntary blood donor khudingbu ikai khumnaba utpoina blood donor ki certificate amam su piduna donor singbu puning thawatki Voluntary Blood Donors Committee Yaripongna Ima Lebaki Damukta Katok Lava E Haiba Pandamda Nasi Caesar Hospital Blood Donation Camp Ama Pangtokre National Health Mission Manipurama Sung Caesar Blood Center and Transfusion Services Health City Langol Impal West Kusam Naduna Pangtokiba Blood Donation Camp Aduda Nupi Donor Manga Amasung Nupa Donor Tara Puna Donor Trangwana E Dan Toki Haujik Summer Sanglakpa Namaram Werega Anabas Masing na hengalakpa katpa kapa anabagi masing na hengalakpa maram warga hospital singda gi awatpa laitana bagi wakhalonda ngasigi blood donation camp basi sinbane haina voluntary blood donors committee yaripoke founder cum president Sanjoy Hidamna phongdoki sai traimpan dagina humpu phawi manungda leiba laina tina sendaba masamau pharaba irisa singna dan Tauminaduna Mui Kayagi Punsi Kanbuda Asobu Todang Low Ministry Haina Sanjo Hidamna Makatana founder of it. Sports Authority of India Northeast Regional Center Impal Sinduna Fit India Movement Ki Makada Pangtokpa Fit India Coaster Event School Games Ki Saruk Ama Oina Cerebral Palsy Special Football ngasi tagil da leiba sai gi artificial tapta pangthokre special football match asi state commissioner for persons with disabilities Waikhom Birharina hodokibani tharam aduda Rehabilitation Council of India Northeast Zonal Coordination Committee gi haning chairperson Laisam Tokendra Sai NERC gi assistant director Shivam Yadav Sai NERC Imphal gi assistant director Laijing L. Maring Sai NERC Imphal Assistant Director Laisam Samrityana Athoiba Mithunan Singh Oiki Football Match Asi Hodok Pada Saruk Yakiba Rehabilitation Council of India Northeast Zonal Coordination Committee ki Hanagi Chairperson Laisam Tokendrona Phonokibada Manipur Sports ki powerhouse ni Hairibasu Para Sports ki Matangdadi infrastructure matik sana laitabana Paralympics ki event singda Manipur Masa Singh Saruk Yabangandri Manam Asina State ki Olympic Association Laidiba Asigumna State ki Oiba Paralympic Association Nama Semdana Para Sports Asi Makhongdagi Sengbat Nava Hisang Prangamlabadi Malemda Mai Purukpa Ngamgani Hairi
हाइरिबा एसोसिएशन असि सेमदना मतिक चाबा इक्विपमेंट अमदि इंफ्रास्ट्रक्चर सिंग सेमगतनबा होनबदा यूथ अफेयर्स एंड स्पोर्ट्स अमदि लेंगा की मरी लेनबा अथॉरिटी ना अखनबा मियंग चंगबु मथौ ताई हाइबा वाफम थमकी ngarangdagi hawduna pangthokpa numidini games asida volleyball football basketball amadi long jump ta singba event kaya su pangthoki event singda makok mathang takiba singda mana pidunai ka puning su thawatki Impal West District ki manung sanba Moidangpok khul manung amadi akoibagi stone crusher sing brick fill amadi bitumen mixing linkat lakpagi mayokta Moidangpok ki miyam amadi masigi mayokta sem kiba JC against polluting factories industries in the and around Moidangpok New Kaiten Manbi and Moidangpok tanliba demand sing lengang na thabakta ontrok tabat dagi ngasi Impal gi ji lambi gi Moidangpok ki sarukta lambi thingduna khongjang sanchin khrei lambi thingduna khongjang sanchin baduga mari leinana JC against polluting factories industries in and around Moidangpok New Kaiten Manbi and Moidangpok Secretary Khoirom Ongbi Priya Lakshmi na phongdok kibada Moidangpok khul gi maning da lariba vitamin sing asi athubada Loktok Kirgadabani, stone crusher sing as a court verdict ama Lakri Fawa, Solon Sindana Tangadabani, brick fill sing asisu, logi over action Lokat Kadabani, Natragadi, Makatana, Lambi Tingwagi, Kongzang asi, section Kigani, Haiki. Labor Labor government employees sing as a Karipum the Labage, Kayam na Awaba, Mayok Nabage Haiba, Kanganabagi Padamda, India Sinbatuna, State Singdagi, Mute Singna, Indiagi Parliament Amna Taski Tramatoida, Mars to Parliament ki Kongsat Ama, Satlagani, Maduda Saru, Yanaba State Asigi, Mute Sing, April Tara, the Impal Tado Lagani Haina, All India State Government Employees Confederation. Manipur State Unit ki President Maisnam Joy Kumar na phongdok krei ngasi Major Kholda leiba Manipur Press Club ta pangthokpa pau infam amada mahak na makha ta danu hai hojik government employees sing miyam na phibam phana daiba oina uri adubu government employees sing asigi awabadi miyam na khangbidri manamasina all India gi oina khanraba matungda parliament ta dakshin bagi Kongsat ama lakliba April Trama thoida satkadori mani Manipur dagi su mihut kunrom satnaba thorang tori Kongsat asigi maru oiba dabidi employee ama oina leiribasu retired toroba matamda phangadoriba pension scheme sing gi matangdani hanas satnaramba all age all pension scheme asi tokthok new pension scheme sanrak pa matamda employee singda khudong sadaba kyama mayok nagadori asigumba khudong sadaba sing asi Tengnu tanubagi damakta parlamenta Mars si satkadori bani Kongsat asigi damakta Manipur gi mihut sing April tarada Impal thadok kadori Parliament Mars asida saruk yarba matung April train thoida Manipuri wathok asi athubada loisilu haiba demanda Delhi gi jantar mantar da wakan mifam amasu phamnaba thorang tori masida Manipur da leiba government employees sing na angamba mateng pangbiu hojik leiba Manipur gi issue sing asigi matangda ngasi point taruk yawba member amasu governor da pisin kre haire iba sing adagi oja sing ai ko kudimang nasu ko yi sakadol khongsa asida tengbang biu ai nasu lautok chegi atu loina hujik laiba Manipur gi problem mayam se masi gi matangda aikoina memorandum amasu masi aikoina governor da pisan sei Contractor amadi subcontractor singi suba loreba thabak singi bill pithoktana lariba asi atubu matamda pithok piraga hojik leiba ki oiba awaba asida contractor singna wariba asisu kohanbiu haina state asigi governor amadi chief secretary da puning sing silakli hiram asige mari lena ngasi contractor amadi subcontractor singna Manipur Press Club ta pangthokpa pau infam amada contractor and Komito na hai sahi khudingi oina suba loi khraba thabak singi bill asi thaduk pi haina works department amadi finance department da thabani works section dagi e-filing targa finance da thabani saliba sahi 2024-25 ki budget asi PR government laibana parliament budget asi pass tarpa kuidri masigi matung ina laiba fund sing asi sabchana haplaga mari leinaba department singda thabani hojik e-file
तारबा फाइलसिंग असी फाइनेंस डिपार्टमेंट दा लोइना पल्लगा लेरिबा असी करी खुदोंचादबा लेबगिनो हाइबा संबंधब पोले फंसिंग असी थादोक्तरबनिना बजेट प्रोविजन लेबना पैसासु लेफम थोकी खल्लगा मणिपुरी गवर्नर अमदी चीफ सेक्रेटरी ना हिरम असिदा मियंग संगिरगा फंसिंग असी थादोकपियु फाइलसिंग लोइना ब्लॉक तौरगा थंबदा नतना फाइलसिंग असी येंजगे हाइबा फाव याद्रे स्टेट असिदा पीआर गवर्नमेंट लापदगी कॉन्ट्रैक्टर सिंह खरा साफगदरा हाइना खल्लुबा अदु हेना आशा काइनबगी मसा अम ओइरे हिरम असिदा करी असोइबा लेबगे हाइबदु मरि लेनबा खुदिंगना मियंग संगबियु सुखिबा थबक सिंह असी इंडिया की मफम खुदिंगदगी येंगबा यारबा ngaktani aranba amat tawba yaude file asi anobo khakta natana sahi nipan mapan suro file yauri masigi manungda fan masit pibus yauri amadi misang sangga leiba singi fan khara pithok pasu yauri fan thadok triba asi karigino haina section da sangduna hangluba matamda finance commissioner gi ayaba purga laklabadi fan thadokani haiba wafam phongdolok gi phonok pasu lei adubu ngasi phawba उनबगी खुदोंग चाबदी फंगदर लेदी हाइना फोंदोलगै दिबु गवर्नमेंट पालिंगे दिगिदी या गवर्नमेंट सिना खरा हेना फरकदरा न खलुरगा उनम आशा कायरे मासी मीडिया की थांग दै कोइना असिगुंबा कनोसे खरा हेना फजना कायदा काइलेगी हाबसी चीफ सेक्रेटरी दी कई गवर्नर ऑफ मणिपुर ना तंग यिंगथन बिउ हाबसे कॉन्ट्रैक्टर की साइट लगी थमजरी जम्मू कश्मीर की कटवा डिस्ट्रिक्ट नोंगै कन्न कामनकिबा सोकलबा उमंगदा ड्रोन दगी येंगबदा पुलिसमैन अमगी हक्सांग उबो फंख्रे सिक्योरिटी फोर्सेस अमसुंग टेररिस्टिंग की मरकता अकन मोंगदा नोंगै कामनकी थौदोक अदुरा पुलिस पर्सनल मरी लैखिद्रे अदुगा टेररिस्ट अहुमना हाटख्रे सफियान एरिया दा ngasi निनी सुबन नुमिता नोंगै कन्न कामनकी बोम के आसु पोखाइबि अचौ मखोल तानकी आर्मी अमसुंग सीआरपीएफ ना मतेंग पांगलिबा पुलिस की टीम ना सफियान एरिया बु तोंगान माइके क्या द क्वेश्चन के ngरang लेखिद्रबा टेररिस्ट सिंग अदु जाइस ई मोहम्मद की पाकिस्तानी टेररिस्ट सिंग नि हाइना सिंगनरी हाइबा वाफम ऑफिशियल सिंग ना फोंदो की टेररिस्ट सिंग लेरम खिगनी थाजबदगी सिक्योरिटी फोर्सेस ना ngasi ayuk angan badagi एंटी टेररिस्ट ऑपरेशन सथबा होकिबनी सानबगी पाउदा LMLCC Langwidong Sindra Sathriba 5th State Level Open 9-man A-Side Football Tournament 2025 ki ngasi saniki match anigi ahan background da MPA Thonauzamna Kerak F Ebu Panjal Amaswino da Maithiba Pikre MPA Thonauzam gi amatangarba Panjal adu jersey number 12 Ariana match ki minute yankai ga taruk chatpada sanki bani tournament asigi ngasi saniki ba ani suba ground gi match tana LMLCCA Langwidong na DYA ilang kangpuk pibu panjal ani swinoda thoiki LMLCC gi A gi Langwidong gi panjal singadu jersey number 3 sungmaina match ki minute trahumdoi aduga jersey number 18 E Biren Kumar na match ki minute niphugani thoi chatpada sanki bani hauzik aroi bada maroi paw amru pijari Myanmar की Sang City दा एपिसेंटर ओइदुना मैग्नीट्यूड 3.8 यौना युहा हाख्रे Examining economic development in North-East India theory, practice and implications haiba theme da nomugoiba lecture program pangthokre Wangu laifam da Free Eye Camp Fangthokpaga loinana lemna anoksingsu peikre loinana livelihood improvement of tribal farming communities through integrated farming system in Manipur haiba hiramda workshop kam exhibition ama pangthokre ngasigi oinadi imeswal sandok seba matang se loijere miambu amuk hana khurumjari